ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯤꯛꯇ꯭ꯔꯨꯅꯦ ꯑꯩꯈꯣꯏ ꯖꯦꯁꯇꯥꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯍꯨꯝ ꯆꯥꯔꯛꯑꯒꯦ ꯑꯗꯨꯒ ꯉꯁꯤ ꯆꯥꯗꯣꯏꯁꯤꯗꯤ ꯌꯥꯝ ꯆꯝꯅ ꯇꯧꯔꯦꯗ ꯌꯥꯝ ꯆꯝꯅ ꯍꯥꯏꯁꯦ ꯑꯩ ꯌꯦꯟ ꯉꯧꯔꯕ ꯑꯃ ꯇꯧꯔꯦ ꯅꯣꯏ ꯏꯔꯣꯝꯕ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯝꯅꯦ ꯑꯗꯨꯒ ꯕꯣꯔꯥꯅꯦ ꯑꯗꯨꯒ ꯈꯔ ꯆꯝꯂꯞ ꯇꯧꯗꯕ ꯌꯦꯟ ꯑꯃꯒ ꯑꯗꯨꯒ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄꯒ ꯍꯧꯖꯤꯜꯂꯁꯤ ꯑꯗꯨꯗꯤ ꯆꯥꯛ ꯂꯥꯝꯃꯛꯑꯦ ꯑꯗꯣ ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯋꯥ ꯌꯥꯝ ꯉꯥꯡ ꯂꯩꯔꯔꯣꯏꯒꯦ ꯑꯗꯨꯝ ꯍꯧꯖꯤꯜꯂꯛꯑꯒꯦ ꯆꯥꯕ ꯈꯔ ꯆꯥꯔꯀꯥꯟꯗ ꯉꯥꯡꯉꯛꯑꯒꯦꯕ ꯈꯔ ꯊꯥꯖꯤꯟꯈ꯭ꯔꯀꯥꯟꯗ ꯑꯗꯨꯗꯤ ꯍꯧꯔꯣ ꯆꯥꯕꯩ ꯍꯧꯔꯣ ꯌꯥꯔꯦ ꯍꯧꯔꯁꯦ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯍꯦ ꯅꯍꯥꯟꯈꯩ ꯀꯨꯏꯅ ꯂꯦꯞꯄꯨꯕꯩꯔꯥ ꯈꯪꯗꯦ ꯆꯥꯕ ꯀꯨꯏꯅ ꯂꯦꯞꯄꯨꯔꯦ ꯑꯩꯉꯣꯟꯗ ꯅꯪ ꯍꯦꯟꯅ ꯀꯨꯏ ꯂꯦꯞꯄꯤꯀꯣ ꯅꯪ ꯃꯨꯛꯕꯥꯡꯗꯤ ꯀꯥꯟꯈ꯭ꯔ ꯄꯨꯔꯥ ꯑꯗꯨꯅ ꯏꯊꯩ ꯍꯩꯅꯗ꯭ꯔꯦ ꯑꯗꯨꯅꯤ ꯅꯪ ꯈꯨꯅꯤꯡꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯉꯣꯟꯗ ꯁꯤꯟꯕ꯭ꯔꯣ ꯁꯣꯏꯕꯨꯝꯗꯣ ꯆꯥꯕ ꯍꯧꯗꯦ ꯆꯥꯏꯌꯦ ꯁꯣꯏꯕꯨꯝ ꯆꯥꯏꯌꯦ ꯑꯩꯗꯤ ꯌꯥ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯍꯥꯟꯅ ꯆꯥꯒꯦ ꯀꯂꯦꯖꯥ ꯍꯥꯟꯅ ꯑꯩ ꯊꯨꯝ ꯄꯥꯏꯔꯨꯕꯒꯤ ꯊꯨꯝ ꯌꯥꯛꯑꯦ ꯌꯥꯛꯇ꯭ꯔꯣ ꯅꯣꯏ ꯊꯨꯝ ꯄꯥꯏꯔꯨꯕꯩꯔꯥ ꯈꯪꯗꯦꯕ ꯌꯥꯝ ꯌꯥꯛꯑꯦꯕ ꯀꯂꯦꯖꯥ ꯑꯆꯧꯕ ꯑꯃ ꯏꯁꯤꯡ ꯑꯝꯇ ꯄꯤꯔꯛꯑꯣ ꯌꯥꯛꯇꯦ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯁꯤ ꯃꯣꯔꯣꯛ ꯍꯦꯛꯇ ꯁꯥꯍꯟꯕꯅꯦ ꯇꯧꯕꯅꯤ ꯁꯥꯔꯛꯈꯤꯗ꯭ꯔꯥ ꯈꯪꯗꯦ ꯁꯥꯔꯛꯇꯦ ꯍꯧꯖꯤꯛꯄꯨꯗꯤ ꯁꯥꯗꯦ ꯑꯩꯈꯣꯏ ꯆꯦ ꯁꯥꯕ ꯑꯃ ꯑꯩ ꯁꯥꯏ ꯃꯥꯏ ꯄꯦꯝꯃ ꯑꯩꯁꯨ ꯌꯥꯝ ꯋꯥꯡꯉꯦ ꯋꯥꯡꯃꯜꯂꯁꯨ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯐꯕꯝꯂꯣ ꯑꯩꯈꯣꯏꯗꯤ ꯑꯩ ꯆꯞ ꯆꯥꯔꯦ ꯍꯥꯏꯗꯤ ꯅꯣꯟꯊꯔꯒ ꯅꯥ ꯍꯧꯒꯠꯂꯛꯄꯗꯩ ꯁꯣꯏꯕꯨꯝ ꯑꯃꯨꯛ ꯆꯥꯁꯤꯜꯂꯦ ꯑꯩꯁꯨ ꯂꯣꯛ ꯊꯨꯡꯊꯨꯡꯗꯩ ꯑꯗꯨꯝ ꯆꯥꯏꯁꯦ ꯁꯣꯏꯕꯨꯝꯒꯁꯦ ꯕꯣꯔꯥꯗꯤ ꯊꯨꯝ ꯈꯤꯇꯪ ꯋꯥꯠꯂꯦꯀꯣ ꯑꯩ ꯆꯥꯕꯨꯗꯤ ꯈꯪꯗꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯂꯨ ꯃꯦꯠꯄꯁꯤ ꯍꯥꯎꯕ꯭ꯔꯟꯒꯦ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄ ꯃꯣꯔꯣꯛ ꯃꯅꯝꯗꯣ ꯀꯩꯅꯣ ꯏꯔꯣꯝꯕ ꯆꯥꯏꯗꯣ ꯏꯀꯥꯏꯔꯕ ꯀꯩꯅꯣ ꯆꯥꯏꯌꯦ ꯕꯣꯔꯥ ꯆꯥꯕꯩꯅꯦ ꯃꯣꯔꯣꯛ ꯑꯩꯗꯤ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯅꯪ ꯈꯔ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯁꯤ ꯆꯥꯕ ꯑꯆꯧꯕ ꯑꯃꯅ ꯃꯌꯥꯏ ꯊꯥꯡꯖꯜꯂꯦ ꯈꯨꯗꯤꯡꯁꯦ ꯑꯗꯨꯝ ꯂꯩꯕ ꯅꯨꯡꯉꯥꯏ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯗ ꯅꯪꯉꯣꯟꯗ ꯍꯛꯇꯗꯅ ꯇꯧꯕꯅꯤ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯦ ꯈꯗꯥꯡꯁꯦ ꯐꯛꯈꯤꯗꯅ ꯑꯩꯅ ꯁꯨꯕꯗ ꯀꯛ ꯂꯥꯎꯅ ꯅꯪ ꯌꯥꯝ ꯅꯦꯝꯅ ꯆꯥꯕ ꯃꯥꯟꯕ ꯑꯩꯈꯣꯏꯅ ꯏꯋꯥꯡ ꯋꯥꯡꯉꯩꯗꯣ ꯅꯪ ꯁꯤ ꯅꯨꯡꯉꯥꯏꯔꯕ ꯍꯥꯏ ꯋꯥꯡꯉꯗꯤ ꯆꯥꯛꯈꯨꯝ ꯂꯧꯍꯧꯕꯗꯣ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦꯕ ꯁꯤꯗꯤ ꯑꯃꯨꯛꯇꯣ ꯆꯥꯛꯈꯨꯝꯁꯦ ꯊꯥꯡꯖꯤꯟꯗꯕꯤꯗ ꯑꯃꯨꯛꯀꯣ ꯑꯗꯨꯝ ꯏꯟꯖꯥꯡ ꯌꯥꯗ ꯍꯥꯏꯁꯦ ꯊꯥꯡꯖꯟꯕꯩ ꯃꯇꯝ ꯄꯥꯝꯃꯨꯏꯁꯤꯅꯦꯕ ꯃꯥ ꯌꯥꯝ ꯆꯥꯍꯧꯔꯒꯦ ꯈꯜꯂꯦ ꯗꯥꯎꯗꯤ ꯌꯥꯔꯦ ꯑꯗꯨꯅ ꯃꯌꯥꯏ ꯐꯝꯃꯤꯁꯤꯗꯣ ꯅꯥꯀꯟꯁꯤꯁꯨ ꯂꯣꯏ ꯂꯥꯝ ꯌꯥꯅꯕ ꯑꯇꯣꯞꯄ ꯊꯕꯛꯇ ꯃꯇꯝ ꯁꯦꯞ ꯇꯧꯕ ꯉꯝꯗꯁꯨ ꯆꯥꯕꯗꯤ ꯇꯧꯕ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯁꯨ ꯁꯣꯛꯑꯝꯗꯥꯏꯗ ꯀꯩꯅꯣꯁꯦ ꯃꯔꯤꯟ ꯀꯂꯦꯖꯥ ꯀꯩꯀꯥꯁꯤꯅ ꯀꯛꯊꯠꯂꯝꯃꯦ ꯑꯗꯨꯅꯅꯦ ꯁꯤꯅ ꯅꯨꯡꯉꯥꯏ ꯆꯈꯣꯝ ꯆꯥꯎꯋꯦ ꯑꯩꯇꯣ ꯀꯂꯦꯖꯥ ꯄꯟꯗꯉꯥꯏ ꯀꯂꯦꯖꯥ ꯇꯧꯋꯦ ꯑꯩ ꯀꯂꯦꯖꯥꯁꯦ ꯆꯥꯅꯤꯡꯉꯦ ꯀꯂꯦꯖꯥ ꯃꯈꯟ ꯍꯥꯏꯕ ꯃꯈꯟꯗꯤ ꯍꯥꯎꯋꯦ ꯑꯩꯗꯤ ꯊꯨꯝ ꯑꯃ ꯄꯥꯏꯁꯜꯂꯨꯗꯅ ꯊꯨꯝ ꯑꯗꯨꯝ ꯌꯥꯛ ꯂꯩꯔꯦ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤꯀꯥꯟꯗ ꯊꯨꯝ ꯃꯀꯨꯞ ꯃꯀꯨꯞ ꯇꯥꯏꯁꯦ ꯅꯪ ꯈꯪꯖꯗꯣꯏꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯗꯨꯗꯤ ꯋꯥꯔꯣꯏꯗ꯭ꯔꯣ ꯅꯨꯡꯉꯥꯏ ꯁꯤꯅ ꯅꯨꯡꯉꯥꯏ ꯑꯩ ꯌꯥꯝ ꯋꯥꯏ ꯑꯃ ꯂꯥꯝꯕꯗꯣ ꯑꯩꯅ ꯏꯅꯦꯝꯅꯦꯝ ꯌꯥꯝ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯅ ꯄꯤꯛꯑꯦ ꯄꯤꯛꯇꯨꯅ ꯀꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯡꯉꯦ ꯑꯩ ꯆꯥꯛꯇꯣ ꯄꯦꯛ ꯇꯧꯔꯦ ꯈꯔ ꯆꯥꯗꯧ ꯃꯥꯜꯂꯦ ꯆꯥꯛꯁꯦ ꯉꯁꯥꯏ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯆꯥꯛꯇꯤ ꯄꯨꯡ 9 ꯑꯗꯥꯏꯗ ꯅꯠꯇ꯭ꯔꯣ ꯊꯣꯡꯉꯣꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯕꯁꯤꯅ ꯄꯨꯡ 12 ꯇꯥꯁꯜꯂꯛꯑꯦ ꯄꯨꯡ 3-4 ꯆꯪꯒꯩ ꯁꯤꯟ ꯂꯥꯡ ꯇꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯤꯅꯤꯠ 10-20 ꯆꯥ ꯂꯣꯏꯁꯤꯜꯂꯅꯤꯕ
ꯑꯩ ꯅꯣꯏꯒꯤꯁꯦ ꯈꯤꯆꯥꯡ ꯁꯥꯕꯩꯗꯨ ꯌꯦꯡꯅꯤꯡꯉꯝꯅꯦ ꯊꯥꯒꯠꯂꯦ ꯊꯥꯈ꯭ꯔꯕ ꯊꯥꯛꯂꯧꯔꯕ ꯅꯥꯄꯤ ꯃꯉꯥ ꯑꯗꯨ ꯌꯦꯡꯕꯒ ꯁꯪꯗꯦ ꯅꯝꯕꯝꯒ ꯈꯪꯗꯦ ꯖꯣꯕ ꯀꯥꯔꯗ ꯁꯨꯕꯒꯤ ꯑꯃꯨꯛ ꯆꯠ ꯑꯗꯨꯒꯤ ꯑꯃꯨꯛ ꯆꯠ ꯅꯨꯃꯤꯠ ꯄꯨꯡꯉꯥ ꯇꯥꯔ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯩ ꯃꯈꯣꯡ ꯆꯥꯗꯦꯀꯣ ꯅꯣꯏ ꯃꯈꯣꯡꯗꯣ ꯑꯩꯗꯤ ꯆꯥꯈ꯭ꯔꯦ ꯃꯈꯣꯡ ꯑꯃ ꯋꯥ ꯈꯔ ꯑꯗꯨꯝ ꯉꯥꯡꯉ ꯆꯠ ꯀꯩꯝ ꯇꯧꯔꯣꯏꯌꯦ ꯅꯪ ꯄꯥꯈꯠꯀꯅꯣ ꯑꯩꯈꯣꯏꯅ ꯆꯥꯕꯤꯔꯣꯏ ꯅꯪ ꯋꯥ ꯉꯥꯡꯉꯤꯉꯩꯗ ꯈꯪꯗꯦ ꯑꯩꯗꯤ ꯋꯥꯁꯦ ꯑꯗꯨꯝ ꯉꯥꯡꯅꯤꯡꯉꯥꯏ ꯑꯩ ꯅꯍꯥꯟ ꯋꯥꯍꯩ ꯇꯝꯃ ꯂꯣꯏꯍꯧꯗ꯭ꯔꯕ ꯆꯥꯛ ꯅꯍꯥꯟ ꯂꯣꯏꯊꯣꯛꯈ꯭ꯔꯕ ꯍꯥꯏꯗꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯑꯗꯨꯋꯥꯏꯗꯣ ꯉꯁꯤꯁꯨ ꯇꯝꯃꯣꯅ ꯌꯥꯔꯣꯏ ꯆꯥꯛꯁꯤ ꯀꯣꯟꯅꯔꯣꯏ ꯋꯥꯔꯤ ꯇꯝꯅꯉꯣꯏ ꯀꯩ ꯋꯥꯔꯤꯅꯣꯁꯨ ꯀꯥꯎꯈ꯭ꯔꯦꯗ ꯑꯩ ꯕꯣꯔꯥꯗꯤ ꯌꯥꯅꯩꯍꯦ ꯀꯩꯅꯣꯅꯦ ꯃꯌꯥꯡꯇꯣꯟ ꯃꯄꯥꯟꯗꯣ ꯍꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯁꯤ ꯆꯥꯕꯗ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯁꯅꯥ ꯍꯥꯏꯅ ꯅꯣꯏ ꯈꯪꯍꯧꯕ꯭ꯔꯥ ꯈꯪꯗꯦ ꯅꯣꯏꯗꯤ ꯈꯪꯉꯣꯏ ꯃꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯇꯧꯋꯦ ꯍꯩꯁꯦ ꯏꯆꯦ ꯅꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯕꯗꯤ ꯀꯩꯅꯣꯅꯦꯍꯦ ꯑꯣ ꯀꯩꯅꯣꯅꯦ ꯃꯣꯏꯗꯤ ꯑꯉꯥꯡꯅꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯍꯧꯔꯣ ꯑꯩꯈꯣꯏꯁꯨ ꯉꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯀꯥꯏꯅ ꯍꯥꯏꯗꯅꯕ ꯕꯣꯔꯥ ꯆꯥꯕꯗꯅꯦ ꯑꯩꯈꯣꯏꯗꯤ ꯉꯍꯥꯟꯋꯥꯏ ꯕꯣꯔꯥ ꯆꯥꯔꯛꯄꯗꯅꯦ ꯃꯌꯥꯡꯇꯣꯟꯒꯤ ꯁꯤ ꯃꯄꯥꯟꯁꯦ ꯕꯣꯔꯥ ꯆꯥꯔꯗꯤ ꯄꯔꯦꯡ ꯁꯨꯃꯥꯏꯅ ꯑꯃꯃꯝ ꯇꯥꯕꯁꯦ ꯁꯅꯥ ꯄꯔꯦꯡꯒꯤ ꯕꯣꯔꯥꯅꯦꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨ ꯅꯪꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯍꯥꯏꯗꯅ ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇꯨ ꯌꯧꯔꯛꯇ꯭ꯔꯤꯕꯅꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯕ ꯍꯥꯏꯕ ꯑꯗꯨ ꯄꯣꯠꯇꯣ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯆꯥꯎꯔꯀꯥꯟꯗ ꯃꯤꯉꯣꯟꯗ ꯍꯥꯏꯌꯦꯗꯅ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯋꯥꯏ ꯉꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯁꯅꯥ ꯄꯔꯦꯡꯒ ꯍꯥꯏꯔꯒ ꯆꯥꯔꯛꯏꯒꯥꯏꯅ ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯕꯁꯦ ꯍꯥꯏꯍꯧ ꯆꯥꯔꯖꯇꯨ ꯐꯪꯉꯦ ꯍꯥꯏꯍꯧ ꯍꯥꯏꯕ ꯑꯗꯨꯗ ꯅꯪ ꯉꯁꯥꯏꯗꯤ ꯍꯥꯏꯗꯣ ꯑꯩꯁꯨ ꯆꯥꯛꯇꯣ ꯍꯨꯛꯆꯜꯂꯒ ꯉꯥꯡꯕꯅꯦꯕ ꯅꯪꯅꯁꯨ ꯑꯃꯨꯛ ꯈꯪꯉꯝꯃꯔꯣꯏ ꯌꯥꯝ ꯇꯧꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯁꯥꯟꯅꯔꯛꯄꯅꯤꯅ ꯁꯥꯟꯅꯕꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯁꯥꯟꯅꯔꯦ ꯌꯦꯡꯒꯣꯟꯗ ꯗꯨꯀꯥꯟ ꯐꯝꯕ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯟꯅꯔꯤꯁꯦ ꯀ꯭ꯂꯥꯁ 6, 7 ꯀꯥꯕꯨ ꯂꯥꯏꯗꯤ ꯁꯥꯟꯅꯔꯤꯗ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯥꯟꯅꯗ꯭ꯔꯦꯀꯣ ꯃꯥꯏ ꯃꯇꯝꯒꯤꯅꯦ ꯑꯗꯨꯕꯨꯗꯤ ꯄꯣꯛꯂꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗ ꯃꯆꯥ ꯍꯟꯗꯛ ꯄꯣꯛꯄꯗꯣ ꯐꯣꯟ ꯌꯦꯡꯕ ꯍꯧꯒꯦ ꯍꯥꯏꯔꯅꯤ ꯀ꯭ꯂꯥꯁ 5, 6 ꯄꯨ ꯁꯥꯟꯅꯔꯛꯑꯦ ꯂꯥꯏꯗꯤꯕꯤ ꯑꯂꯨ ꯀꯦꯖꯤ ꯀꯌꯥ ꯄꯤꯔꯣ ꯅꯪꯒꯤ ꯆꯠꯂꯣꯍꯦ ꯑꯂꯨ ꯑꯅꯤꯗꯪ ꯍꯥꯞꯄꯗꯤ ꯑꯝꯇ ꯆꯥꯗ꯭ꯔꯣ ꯅꯪ ꯑꯃꯨꯛ ꯆꯥꯍꯧꯔꯣꯏꯌꯦ ꯑꯩ ꯑꯂꯨꯁꯤꯗ 3 ꯁꯨꯔꯦ ꯑꯂꯨ ꯑꯅꯤꯒ ꯍꯥꯞꯄꯗ ꯅꯪ 3 ꯆꯥꯊꯣꯛꯈ꯭ꯔꯕ ꯍꯣꯏ ꯏꯁꯥꯅ ꯍꯦꯟꯅ ꯅꯪꯗꯤ ꯆꯥꯁꯜꯂꯨꯄꯗꯤ ꯑꯩ ꯇꯛꯁꯜꯂꯛꯏꯀꯣ ꯀꯩꯅꯣ ꯖꯦꯀꯤ ꯆꯥꯟ ꯀꯩ ꯅꯣꯏ ꯄꯟꯗꯥ ꯁꯥꯕꯩꯗꯣ ꯀꯃꯦꯟꯗꯤ ꯅꯪ ꯃꯥꯜꯂꯦ ꯍꯥꯏꯔꯝꯃꯅꯤ ꯐꯖꯅ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯅꯪꯗꯤ ꯃꯥꯜꯂꯤꯗꯅ ꯑꯁꯦꯡꯕꯁꯨ ꯖꯦꯀꯤ ꯆꯥꯟ ꯃꯥꯜꯂꯦꯕ ꯐꯨꯔꯤꯠ ꯃꯆꯨꯗꯨꯒ ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯔꯦ ꯑꯩ ꯅꯪ ꯇꯧꯗ꯭ꯔꯦ ꯍꯣꯔꯦꯟ ꯌꯦꯡꯉꯣ ꯉꯁꯤ ꯉꯁꯥꯏ ꯄꯨꯡ ꯀꯌꯥꯗ ꯊꯥꯔꯛꯈꯤꯅꯣꯕ ꯑꯩꯗꯤ ꯉꯔꯥꯡ ꯊꯥꯔꯛꯀꯗ꯭ꯔꯥ ꯊꯥꯔꯛꯇꯦ ꯑꯗꯣ ꯄꯨꯡꯗꯣ ꯈꯪꯗꯦ ꯑꯩꯁꯨ ꯀꯥꯎꯋꯦ ꯑꯩꯁꯦ ꯌꯥꯝ ꯅꯣꯏꯈꯠꯂꯦ ꯍꯟꯗꯛꯁꯦ ꯃꯥꯏꯒꯁꯦ ꯆꯥꯎ ꯂꯥꯛꯑꯣ ꯂꯥꯛꯑꯦ ꯑꯗꯨ ꯉꯔꯥꯡꯗꯒꯤ ꯍꯥꯏꯔꯛꯈꯤꯗ꯭ꯔꯃꯤ ꯁꯤ ꯑꯃꯨꯛ ꯍꯟꯒꯣꯜꯂꯛꯏꯗ ꯑꯩꯈꯣꯏ ꯂꯥꯛꯑꯕꯗꯤ ꯃꯤꯗꯤ ꯁꯨꯡꯍꯟꯒꯠꯂꯛꯇꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯃꯨꯛ ꯇꯧꯗꯕꯅꯤꯅꯀꯣ ꯄꯥꯈꯠꯄ ꯍꯜꯂꯛꯇꯦꯕꯨꯗꯤ ꯍꯥꯏꯕꯅꯤ ꯅꯌꯥꯝ ꯑꯩ ꯖꯒꯥꯗꯤ ꯀꯩꯅꯣꯅꯦ ꯅꯪꯗꯤ ꯏꯆꯟ ꯅꯪꯁꯦ ꯊꯨꯒꯥꯏ ꯒꯥꯔꯤꯒꯨꯝꯕ ꯁꯨꯝ ꯇꯣꯡꯕꯗ ꯂꯥꯏꯟ ꯒꯥꯔꯤ ꯇꯣꯡꯕꯗꯅꯦ ꯇꯥꯡꯈꯨꯜꯒ ꯁꯨꯝ ꯇꯧꯃꯤꯟꯅꯕꯁꯦ ꯃꯔꯣꯟ ꯂꯣꯟꯁꯤꯜꯂꯛꯄ꯭ꯔꯥ ꯅꯉꯣꯟꯗ ꯌꯥꯎꯕ꯭ꯔꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯌꯥꯝ ꯒꯥꯔꯤ ꯇꯣꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯂꯣꯜꯂꯦ ꯍꯥꯏꯗꯤ ꯒꯥꯔꯤ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯦꯗꯅꯀꯣ ꯑꯗꯨꯏ ꯃꯇꯝꯗꯗꯤ ꯅꯣꯏꯒꯤꯅ ꯑꯃꯨꯛ ꯌꯥꯝ ꯄꯨꯕꯤꯗꯣꯀꯣ ꯑꯗꯨꯝ ꯊꯦꯡꯅꯕꯗꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯈꯔ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯕꯦꯁꯀꯨꯝꯕꯗꯤꯅꯦ ꯀꯌꯥ ꯍꯥꯏꯗꯦꯕ ꯍꯅꯨꯕꯤꯒ ꯁꯨꯝ ꯑꯍꯟꯒ ꯍꯅꯨꯕꯒꯁꯦ ꯁꯤꯅ ꯑꯅꯝꯕ ꯂꯣꯜꯂꯦ ꯑꯩꯉꯣꯟꯗꯗꯤ ꯇꯥꯡꯈꯨꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯁꯨ ꯑꯍꯟ ꯀꯀꯥ ꯃꯥꯟꯕꯒꯨꯝꯕꯗꯣ ꯍꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯦꯁꯇꯤ ꯈꯔ ꯈꯪꯅꯕꯩꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯁꯦ ꯀꯌꯥ ꯂꯣꯜꯂꯛꯇꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯈꯔ ꯑꯍꯟ ꯃꯌꯥꯏ ꯆꯟꯕꯁꯤꯡꯁꯦ ꯑꯗꯨꯝ ꯂꯣꯜꯂꯛꯀꯗꯣꯏꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯔ ꯈꯪꯕꯁꯨ ꯌꯥꯎꯋꯤ ꯑꯔꯥꯏꯕꯗꯤ ꯑꯗꯨ ꯁꯥꯡꯅ ꯉꯥꯡꯗꯔꯗꯤ ꯈꯪꯗꯦꯗꯅ ꯀꯩꯊꯦꯜꯗ ꯐꯝꯃꯤꯉꯥꯏꯗ ꯀꯩꯊꯦꯜꯗ ꯑꯗꯨꯝ ꯉꯥꯡꯗꯣꯏꯅꯤ ꯇꯥꯡꯈꯨꯜ ꯃꯌꯥꯝ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯅꯦ ꯅꯪꯗꯤ ꯑꯃꯨꯛꯁꯨ ꯃꯥꯜꯂꯤꯅꯦ ꯍꯥꯏꯕ ꯁꯛꯇꯣ ꯑꯩꯗꯤ ꯀꯩꯁꯨ ꯊꯥꯏꯅꯕꯨꯗꯤ ꯈꯔ ꯃꯥꯜꯂꯝꯃꯦ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟ ꯍꯥꯏꯗꯤ ꯃꯤꯠ ꯈꯔ ꯄꯣꯝꯃꯦꯕ ꯊꯥꯏꯅꯗꯤ ꯅꯪ ꯈꯪꯍꯧꯕꯅꯦ ꯑꯩ ꯊꯥꯏꯅ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯅꯦ ꯄꯥꯛꯅ ꯅꯪ ꯂꯩꯅꯩꯁꯦ ꯁꯨꯃꯥꯏꯅ ꯊꯦꯡꯅꯒꯅꯤ ꯈꯜꯂꯨꯗꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯌꯥꯎꯗꯦ ꯑꯗꯨꯗꯩꯅꯦ ꯈꯪꯉꯤꯁꯦ ꯍꯣꯏ ꯑꯩꯁꯨ ꯈꯪꯗꯦ ꯀꯩꯅꯣ ꯏꯆꯟ ꯐꯅꯌꯥꯝ ꯀꯨꯏꯅ ꯈꯪꯗꯦ ꯑꯩꯗꯤ ꯅꯪꯁꯦ ꯀꯨꯏꯗ꯭ꯔꯤꯌꯦ ꯅꯣꯏ ꯆꯦꯁꯤꯅꯦ ꯅꯪꯁꯦ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯔꯣꯏ ꯀꯥꯃꯤꯟꯅꯕꯗꯅꯦ ꯅꯣꯏꯁꯦ ꯌꯥꯎꯏꯗꯅ ꯑꯗꯨꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏꯁꯦ ꯑꯗꯨꯅꯦ ꯅꯪꯁꯤꯅꯦ ꯑꯗꯨꯝ ꯂꯩꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯔꯨꯅ ꯅꯪ ꯀ꯭ꯂꯥꯁ ꯃꯥꯟꯅꯩ ꯍꯥꯏꯕꯗ ꯑꯩꯅ ꯃꯥꯟꯅꯔꯝꯃꯣꯏ ꯀꯃꯥꯏꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏ ꯁꯤꯔꯣꯏ ꯀꯥꯃꯤꯟꯅꯕꯗꯗꯤ ꯀꯨꯏꯈ꯭ꯔꯕꯅꯤꯗ ꯈꯜ ꯂꯩꯅꯦ ꯍꯥꯏꯕ ꯀ꯭ꯂꯥꯁ 9, 10ꯁꯦ ꯁ꯭ꯋꯥꯏ ꯋꯥꯁꯦ ꯀꯩꯗ ꯃꯥꯜꯂꯤꯅꯣ ꯈꯪꯗꯦꯕ ꯀꯃꯥꯏꯅ ꯃꯥꯜꯂꯤꯅꯣ ꯈꯪꯗꯦꯕ ꯀ꯭ꯂꯥꯁ 9, 10ꯁꯤꯗꯤ ꯌꯥꯝ ꯃꯥꯜꯂꯦ ꯌꯥꯝꯅ
ꯃꯥꯜꯂꯦꯕ ꯑꯗꯨꯒꯅꯦ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯤꯂꯀꯥꯟꯇ ꯂꯩꯗꯅ ꯑꯩꯈꯣꯏ ꯕꯣꯔꯗꯤꯡꯗꯣ ꯑꯗꯨ ꯂꯩꯔꯛꯄꯗꯣ ꯑꯗꯨꯗ ꯇꯨꯏꯁꯟ ꯇꯝꯕ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯒꯤ ꯂꯥꯛꯄ ꯃꯩꯇꯩ ꯃꯆꯥꯁꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯋꯥ ꯉꯥꯡꯉꯛꯄ ꯑꯗꯨꯒ ꯃꯩꯇꯩꯂꯣꯟ ꯌꯥꯝ ꯁꯦꯡꯉꯦ ꯍꯥꯏꯗꯤ ꯃꯣꯏ ꯃꯩꯇꯩꯗꯨꯅꯕꯨꯛꯇ ꯈꯪꯗꯕ ꯑꯩꯁꯦ ꯃꯩꯇꯩ ꯃꯆꯥꯅꯦ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯎꯋꯦ ꯇꯥꯡꯈꯨꯜ ꯃꯥꯜꯂꯒ ꯃꯩꯇꯩꯂꯣꯟ ꯌꯥꯝ ꯁꯦꯡꯅ ꯉꯥꯡꯉꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯩꯇꯩꯂꯣꯟ ꯌꯥꯝ ꯁꯦꯡꯅ ꯉꯥꯡꯉꯤꯅ ꯀꯥꯏ ꯍꯥꯏꯗꯤ ꯁꯨꯝ ꯃꯩꯇꯩ ꯃꯆꯥꯗꯨꯅ ꯉꯥꯡꯉꯛꯄꯗꯣ ꯅꯕꯥꯏ ꯋꯥꯔꯤ ꯂꯤꯅꯔꯦ ꯇꯥꯁꯟꯗ꯭ꯔꯦ ꯑꯣꯏꯌꯦꯕ ꯅꯠꯇꯦ ꯍꯣꯏ ꯍꯥꯏꯕ ꯇꯥꯁꯜꯂꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯌꯥꯝ ꯆꯥꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯤ ꯂꯣꯏꯔꯦ ꯑꯗꯨ ꯃꯌꯥꯏ ꯂꯝꯕꯤ ꯍꯣꯔꯦ ꯃꯌꯥꯏ ꯂꯝꯕꯤꯁꯦ ꯃꯊꯧ ꯐꯖꯅ ꯇꯧꯋꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯆꯥꯛ ꯊꯣꯡꯕꯅ ꯄꯨꯡ ꯏꯔꯣꯝꯕ ꯆꯥꯅꯤꯡꯉꯗꯤ ꯂꯩꯀꯣ 이러면 해볼게. ꯌꯥꯔꯦ ꯀꯂꯦꯖꯥꯒꯨꯝꯕ ꯃꯀꯪꯒꯨꯝꯕ ꯍꯥꯞꯄꯛꯀꯦ ꯍꯥꯏꯗꯤ ꯆꯥꯒꯤꯅꯤ 이러면 ꯌꯥꯔꯦ ꯂꯩꯇꯦ ꯑꯩꯗꯤ 이러면 ꯌꯥꯝ ꯆꯥꯗꯦꯕ ꯑꯩ ꯄꯨꯛ ꯆꯈꯥꯎ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯁꯥꯗꯕ ꯑꯗꯨꯝ ꯆꯝꯅ ꯍꯥꯞꯇꯣꯔꯛꯑꯣ 이러면도 ꯆꯥꯕꯗꯣ ꯑꯩꯗꯤ ꯉꯝꯕ꯭ꯔꯥ ꯆꯥꯕ ꯆꯥꯒꯤꯅꯤ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ 이러면ꯁꯦ ꯑꯃꯨꯛ ꯍꯥꯞꯊꯔꯦ ꯑꯣꯛꯇꯗꯅ ꯑꯩꯅ ꯂꯣꯝꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯔꯗꯤ ꯆꯥꯉꯝꯃꯣꯏ ꯃꯣꯔꯣꯛ ꯁꯥꯗꯕꯩ ꯍꯥꯎꯕꯩ ꯅꯠꯇ꯭ꯔꯅꯦ ꯏꯁꯥꯏꯁꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯃꯤ ꯑꯍꯨꯝ ꯆꯥꯗꯕ ꯁꯔꯨꯛꯇꯣ ꯃꯤ ꯑꯃꯒꯤ ꯆꯥꯡ ꯈꯛꯀꯤ ꯏꯔꯣꯜꯂꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯎꯕꯒꯤ ꯄꯥ ꯆꯥꯕ ꯑꯗꯨꯝ ꯃꯥꯜꯂꯣꯏꯗ꯭ꯔꯥꯅꯦꯀꯣ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝ ꯌꯥꯎꯔꯤ ꯋꯥꯔꯤꯗꯨꯕꯨꯕ ꯃꯁꯤꯁꯦ ꯊꯥꯒꯠꯄꯤꯒꯦꯗꯤ ꯍꯥꯏꯗꯤ ꯃꯥꯅ ꯃꯆꯦꯁꯦ ꯁꯤꯗꯗꯧ ꯇꯧ ꯂꯩꯔꯝꯃꯦ ꯃꯤ ꯃꯃꯥꯡꯗ ꯃꯤꯗꯤ ꯐꯖꯗ꯭ꯔꯁꯨ ꯐꯖꯩ ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯋꯤ ꯑꯦ ꯍꯥꯎꯇꯕꯗꯤ ꯀꯩꯅꯣ ꯍꯥꯎꯇꯦꯗꯤ ꯍꯥꯏꯇꯕꯅꯤ ꯀꯩꯅꯣ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯨꯝ ꯏꯔꯣꯝ ꯍꯥꯎꯋꯦ ꯑꯩ ꯌꯦꯟ ꯍꯥꯎꯋꯦ ꯉꯁꯤ ꯑꯣꯏꯅꯗꯤ ꯅꯪ ꯀꯩ ꯍꯥꯎꯋꯦ ꯌꯦꯟꯁꯨ ꯍꯥꯎꯋꯦ ꯁꯣꯏꯕꯨꯝꯁꯨ ꯍꯥꯎꯋꯦ ꯂꯣꯏ ꯍꯥꯎꯖꯜꯂꯛꯑꯦ ꯇꯜꯂꯦ ꯅꯪꯒꯤꯗꯪꯅꯤꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯅꯤꯗ ꯑꯩꯗꯤ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯏꯆꯟꯁꯦ ꯍꯩꯅꯗ꯭ꯔꯦꯕ ꯄꯤꯛꯇ꯭ꯔꯨꯅ ꯑꯗꯨꯝ ꯍꯦꯛꯇ ꯀꯧꯔꯣꯏ ꯍꯥꯏꯕ ꯀꯧꯒ ꯑꯩꯉꯣꯟꯗ ꯏꯆꯟ ꯀꯧꯔꯛꯄꯗꯅꯦ ꯄꯛꯇꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯄꯛꯇꯕ ꯑꯩꯅ ꯍꯩꯅꯖꯗꯕꯗꯣ ꯑꯗꯨꯒ ꯑꯩ ꯃꯤꯡ ꯀꯧꯔꯛꯄꯁꯤꯗꯁꯨ ꯑꯩꯁꯨ ꯃꯁꯥ ꯃꯃꯤꯡꯁꯨ ꯍꯩꯅꯗꯦ ꯅꯠꯇꯦꯕ ꯃꯤ ꯂꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯅ ꯀꯧꯔꯛꯄꯗꯅꯦ ꯑꯃꯨꯛ ꯃꯥꯟꯖꯗꯕ ꯌꯥꯎꯋꯦꯕ ꯃꯤꯅ ꯍꯥꯏꯁꯦ ꯃꯥꯅ ꯂꯩꯕꯅꯦ ꯈꯨꯀꯧꯗ ꯑꯩ ꯃꯤꯡꯗꯅꯦ ꯍꯥꯏꯗꯤ ꯑꯩ ꯃꯤꯡ ꯑꯣꯆꯤꯇꯥ ꯍꯥꯏꯔꯁꯨꯀꯣ ꯅꯣꯏ ꯑꯣꯆꯤꯇꯥꯒ ꯀꯧꯔ ꯐꯩ ꯑꯣꯆꯤꯇꯥ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯇꯜꯂꯦ ꯍꯥꯏꯕ ꯑꯩꯗꯤ ꯑꯣꯆꯤꯇꯥ ꯍꯥꯏꯗꯤ ꯉꯥꯎꯋꯦ ꯑꯩꯉꯣꯟꯗ ꯑꯣꯇꯤꯒꯨꯋꯥꯅ ꯇꯧꯔꯛꯄꯗꯨꯗꯤ ꯑꯣꯆꯤꯇꯥ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯃꯤꯡꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯀꯧꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯀꯧꯕꯗꯤꯀꯣ ꯑꯗꯨꯝ ꯑꯣꯁꯇꯥꯅ ꯀꯧꯈꯤꯕ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏ ꯀꯧꯕꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯕꯥ ꯍꯣꯏ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯑꯗꯨꯝ ꯑꯣꯁꯇꯥ ꯀꯧꯕ ꯑꯗꯨꯑꯣꯏꯁꯨ ꯃꯣꯏ ꯀꯧꯕꯁꯤꯅ ꯈꯤꯇꯪ ꯑꯣꯆꯤꯇꯥ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯧꯕ ꯃꯤ ꯈꯔ ꯁꯨꯛꯈꯪ ꯈꯪꯅꯗꯕꯅ ꯀꯧꯔꯛꯄꯁꯤꯗꯤ ꯑꯣꯆꯤꯇꯥ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯃꯤꯡꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯣꯏꯅ ꯀꯧꯔꯛꯑꯦꯕ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯑꯃ ꯆꯪꯗ꯭ꯔꯅꯦ ꯋꯥꯔꯤ ꯀꯟꯅ ꯂꯤꯅꯔꯤ ꯑꯩꯈꯣꯏꯗꯤ ꯋꯥ ꯉꯥꯡꯕꯒ ꯁꯪꯗꯦ ꯉꯁꯤꯗꯤ ꯇꯣꯉꯥꯟꯅ ꯍꯥꯞꯄꯦ ꯍꯥꯏꯗꯤ ꯂꯩꯕꯖꯥꯠꯅꯦ ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯁꯨꯝ ꯅꯨꯄꯤ ꯃꯌꯥꯝ ꯄꯣꯛꯂꯛꯑꯒ ꯃꯊꯪ ꯁꯨꯝ ꯅꯨꯄꯥ ꯄꯣꯛꯅꯤꯡꯕ ꯄꯥꯝꯕꯁꯦ ꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯍꯥꯏꯔꯞ ꯆꯪꯕ ꯑꯃ ꯀꯧꯕꯁꯦ ꯑꯗꯨꯝ ꯅꯨꯄꯥ ꯄꯣꯛꯀꯜꯂꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯑꯩꯒꯤ ꯃꯤꯡꯗꯣ ꯅꯨꯄꯥ ꯑꯃ ꯍꯥꯏꯔꯞ ꯆꯪꯗ꯭ꯔꯗꯤ ꯃꯤꯡꯗꯣ ꯃꯥ ꯄꯣꯛꯑꯦ ꯑꯩ ꯃꯣꯔꯣꯛꯁꯤꯗ ꯎꯪꯉꯦꯃꯦ ꯁꯤ ꯀꯩꯅꯣꯁꯤꯗ ꯌꯥꯔꯤꯁꯤꯗ ꯎꯃꯣꯔꯣꯛ ꯆꯥꯁꯤꯜꯂꯒ ꯎꯃꯣꯔꯣꯛ ꯃꯕꯥꯅꯤ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯁꯤꯅ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯉꯥꯡꯕꯒ ꯁꯪꯗꯦ ꯈꯦꯠꯅꯩ ꯑꯗꯨꯝ ꯃꯍꯥꯎꯁꯤ ꯀꯩꯅꯣꯒ ꯌꯦꯟ ꯃꯇꯨꯝ ꯆꯥꯔꯒ ꯑꯂꯨ ꯆꯥꯕꯁꯦ ꯆꯥꯛꯁꯤ ꯂꯧꯈꯠꯂꯛꯇꯦꯒ ꯑꯩ ꯋꯥꯔꯦ ꯊꯣꯛꯂꯛꯑꯦ ꯑꯩ ꯂꯧꯔꯦꯀꯣ ꯌꯥꯔꯦ ꯃꯆꯦꯠ ꯑꯃ ꯈꯥꯏꯗꯤ ꯐꯥꯎꯅ ꯑꯗꯨꯗꯤ ꯆꯥꯛꯁꯤ ꯄꯥꯈꯠꯂꯦ ꯃꯌꯥꯝ ꯃꯥꯁꯤ ꯁ꯭ꯋꯥꯏꯁꯤ ꯊꯝꯃꯣ ꯀꯥꯏꯅ ꯄꯤꯔꯣꯍꯦ ꯑꯗꯨ ꯄꯨꯂꯞ ꯄꯤꯔꯣꯍꯦ ꯁꯤꯁꯨ ꯄꯤꯔꯣꯍꯦ ꯑꯇꯣꯞꯄꯁꯨ ꯂꯧꯔꯒꯦ ꯉꯥꯏꯈꯣ ꯍꯟꯗꯅ ꯑꯝꯇ ꯂꯧꯒꯦꯕ ꯄꯥꯈꯠꯇꯅꯁꯨ ꯇꯧꯔꯤ ꯄꯤꯔꯣꯍꯦ ꯑꯝꯇ ꯉꯥꯏꯈꯣ ꯅꯪ ꯍꯧꯒꯠꯂꯣ ꯍꯥꯏꯔꯒ ꯆꯩ ꯆꯥꯒꯦ ꯅꯪ ꯑꯣꯏ ꯍꯥꯏꯗꯨꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯇꯜꯂꯦ ꯏꯆꯟꯁꯦ ꯃꯕꯨꯡꯅꯤ ꯃꯌꯥꯝ ꯑꯃꯅꯦ ꯁꯦ ꯀꯥꯏ ꯄꯤꯊꯣꯛꯇꯧ ꯃꯥꯜꯂꯒ ꯇꯜꯂꯤ ꯈꯟꯅꯕ ꯅꯣꯡ ꯆꯨꯕꯁꯤꯗ ꯁꯥꯗꯧ ꯃꯥꯟꯗꯦ ꯍꯥꯏꯕ ꯃꯑꯣꯡꯗꯤ ꯌꯥꯝ ꯁꯥꯗ꯭ꯔꯣ ꯃꯌꯥꯝ ꯑꯩꯅ ꯆꯥꯔꯤꯁꯤꯕꯨꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔ ꯉꯁꯤꯗꯤ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯕꯅꯗꯤ
ꯅꯨꯡꯉꯥꯏꯅꯕ ꯑꯃꯨꯛ ꯆꯥꯗꯦ ꯑꯣꯛꯇꯕ ꯆꯥꯕꯅꯤ ꯑꯩꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯥꯛꯈꯣꯝ ꯄꯤꯛ ꯆꯥꯕꯅꯤꯅ ꯑꯗꯨꯝ khẽ cái bị sao nó yêu mềm hỏi đây này nó yêu mềm hỏi đây nè yêu mềm hỏi cái gì nó yêu mềm hỏi cái gì mà chụp cái gì nó bạn mày đây luôn nha gì đây cái cái nó sẽ hỏi sẽ tụi lắm đầm gì mà nhìn được tụi lắm đầm ra được thế là hao hay con gì rồi này ôi hay đây tay mà ai đi yên hao hay gì đừng tuổi đi ai chơi bùn chị sai ra tuổi bây giờ tụi sai ra chị em mà học sinh tuổi sao có tuổi chưa có chị nhở im ngay đi đâu hú cảm thấy là cái này gai cái đâu rồi tôi giả cái tuổi đi sao cái tuổi rồi sao không dùng cái body gì cả phi là bạn mà chỉ khăn ngoài tiền à chị cái ngoài tiền là được ạ không sao được đi phi đi rồi ghét trả lại mang tới số lượng bao nhiêu đó cái làm cái gì tao nói chứ tao sai rồi tụi mình mà giờ ngầm giờ tới cha mà lại mà hao ấy ngồi đây sao mà tiền ngầm giờ đi đi à thế ôi nè rồi wow hay nè lấy đi siêu mà nè tắt một cái rồi nè sao vậy phụ lắp tất lối chân đấy à thì hai bên này bro tâm tâm cha con tuổi cái nữa nông số này tập bèo đây nông không có ông ta rồi ăn càng ngang rồi mẹ làm nông ngao cân từ đây cũng cả đại ra thì bro không bảo đồ có mấy trả vào trong ngoài đây gì bảo đồ mà đấy nào cũng cái lọt chân đấy mà 이제 난 보나리 불러 미에 오더나 ai cho thằng nè 가이 잡노 난난 나가 또 도이더라 ai tự pì của lối chả bị tà mà cái từ nốt có thì chẳng nốt là bị nó tà vào nó hàng này mà đau thì là cái pì này bị mai gì mà muốn tay kia nữa anh nhầm pha cái này rồi cũng bạn tao này mà mai gì ai giảm nó khăn làm tôi xin khăn lang rồi anh đi cả sao hay là video chứ camera photo mình diễn những này này gì cái rồi tôi sao bên này tôi nhận giúp người tao đây cái bro tôi 산악이 뭐라 그냥 나오게 잘할 봐 낭주 장하고 있는 거 봐 봐래 봐래 ngào rồi mà cái nó cái gì cái da khá chân này này bò ra đó anh này mang ngọc vào đây người ta thường mình đi làm để làm đẹp ít cái này mi càng đồn cố là cặp bầu à hai bữa tao mi để thằng con mi đi tao hay có 짜셔로 이거 뭐 짜셔로 야로 너 가야 되니까 이 너 진짜 이 판매 얘는 몇 가지 해래 chứ sao cái đầu kia thì thằng ấy làm mấy con chả sao rồi nếu họ vẫn đang tra là gì cái là những cái mà hiện thì nó ngầm dần cái là hả wow hồi trước khán giả đi được xe quá chả sao là vấn đề gì nếu mấy người ham vậy đó 네 이제 이거 말래 đi đừng có bắt bằng được nâng cao rồi rồi nhung thứ mà cái rồi sao áo thì đi luôn mà đừng có đi xuống sao vậy nhà thì he cái xuống ngầm dần xem mà chứ nhà mình khán giả bây giờ hỏi mà coi đi luôn mà hỏi ai xuống con lên mà lên nó cũng dễ đâu đi luôn vậy lấy sạc sang gì mà lại cho ngoài thì cái gì nào ăn tốt rồi làm gì đâu mà hảo ấy chuyện nào là hay là cái đâu bạn na là mình phút quét xe để lâu không cho mộtแบบว่าไม่ได้ตักไปทำหมดสุดไม่ได้ mà phô chú về lên mà là rồi cầm đầu ấy พาได้ไหมมาดูดิงั้นสิกิดีสักสามจุดเลยเฉลี่ยสิบนั่นแหละดูนั่งงั้นสิกิดีไปดูใช้ตัวเลยเฉลี่ยดูก็ค่อยงามกี่โอคิเซเลนใช้ไปดูดูดิ September fast food ใช้ตาตรงมาเลยให้ดิมวยทำแบบฉันนั่งเลยเขาจะมันพูดเลยเตร็ว thêm một chắc này ว่าอะไรมิลล์มันปล่อยกันเลยอุรุเพลน Tiesta chắc này ดีสอุรุเพลนปล่อยกันเลยมาดูจักรดิเอาตัวมาหอยมาแล้วไปมาตัวแล้วตัวอะไร khôi kia game cái cá chú lối chụp tiền bài để hậu lại nha ถ้าตัวมีสุดที่ตกตัวสุดที่แบบที่เฮ้ยแล้วที่มีที่ไหน anh เนี่ย khá là cũng là đẹp hai thì thằng bác sĩ tôi là chụp tiền bài đấy cái khôi game mình khá hấp anh đi cái mà thằng หมู่บางตัวเราให้มันไม่ได้กินแต่หมู่บางตัวมาเป็นตัวหน่อยแต่หมู่บางอันตัวคน thằng เดียว bác tôi là cái bà tôi vừa đi thằng bác tôi là น้องไม่ได้วันแต่ภายในค่อยว่ามันทำตาเลยเราใช้อะไรกันใช่ไหม bye bye